ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯒꯥꯌꯇ꯭ꯔꯤ ꯀꯕꯤꯔꯕꯨ ꯃꯨꯟꯅ ꯌꯦꯡꯖꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯃꯥꯏꯗꯨ ꯉꯥꯡꯇꯛ ꯇꯧꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯁꯨ ꯃꯁꯥꯒꯤ ꯊꯃꯣꯏꯗ ꯍꯨꯜꯂꯤꯕ ꯃꯤꯍꯨꯟꯗꯨ ꯈꯪꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯖ ꯕꯤꯁ꯭ꯋꯥꯔꯥ ꯑꯃꯇ ꯄꯣꯛꯆꯕꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯒꯗꯧꯕ ꯀꯕꯤꯔꯕꯨ ꯌꯦꯡꯂꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯕꯤꯔꯅ ꯀꯩꯁꯨꯝꯁꯪꯒꯤ ꯁꯣꯗꯨ ꯌꯥꯟꯈꯥꯏꯗꯨꯅ ꯍꯥꯡꯂꯕ ꯐꯥꯎꯕ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯉꯛꯆꯥꯅꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯕꯤꯔꯕꯗꯤ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯄ ꯀꯕꯤꯔꯒꯤ ꯈꯣꯟꯖꯦꯜꯗ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯈꯤ꯫ ꯃꯍꯥꯔꯥꯖ ꯕꯤꯁ꯭ꯋꯥꯔꯥ ꯃꯆꯥꯅꯨꯄꯤ ꯒꯥꯌꯇ꯭ꯔꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯂꯒ ꯆꯠꯂꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯁꯨꯔꯨꯡꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯀꯕꯤꯔꯒꯤ ꯁꯒꯣꯜ ꯀꯨꯔꯋꯥꯅ ꯂꯩꯍꯧꯕ ꯃꯐꯝꯗ ꯂꯥꯛꯃꯤꯟꯅꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯕꯤꯁ꯭ꯋꯥꯔꯥꯅ ꯂꯝꯖꯤꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯒꯥꯌꯇ꯭ꯔꯤꯒ ꯂꯣꯏꯅꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯅ ꯐꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯂꯩꯔꯝꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯤꯡꯊꯧ ꯕꯤꯁ꯭ꯋꯥꯔꯥꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯣꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯂꯥꯛꯍꯧꯔꯦ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯀꯥꯡꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯃꯈꯣꯏꯕꯨ ꯉꯥꯏꯕ ꯇꯧꯗꯅ ꯁꯥꯎꯔꯕ ꯀꯥꯡꯕ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯌꯣꯠꯇꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯦ꯫ ꯍꯤꯡꯆꯥꯕ ꯀꯥꯡꯕꯅ ꯂꯥꯎꯔꯛꯈꯤ, "ꯍꯥꯏ ꯄꯥꯡꯗ꯭ꯔꯕ ꯀꯤꯒꯠꯂꯕ ꯅꯤꯡꯊꯧ ꯕꯤꯁ꯭ꯋꯥꯔꯥ, ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇ ꯃꯥꯏ ꯊꯤꯔꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯅꯣ? ꯃꯍꯥꯛꯇꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯃꯥꯡꯃꯛꯇꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯌꯣꯠꯇꯨꯝꯁꯤꯅ ꯊꯣꯝꯗꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯍꯥꯏ ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕꯗꯤ ꯇꯧꯒꯅꯨ." ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯍꯤꯡꯆꯥꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏ ꯍꯤꯡꯆꯥꯕ, ꯂꯥꯞꯈ꯭ꯔꯕ ꯂꯝꯕꯣꯖꯥ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯗꯒꯤ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯅꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯂꯒ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯅꯪꯕꯨ ꯎꯔꯒ ꯀꯤꯗꯨꯅ ꯆꯦꯟꯒꯗꯧꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯣ, ꯑꯩꯁꯨ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯊꯧꯔꯕ ꯇꯦꯟꯖꯩ ꯑꯃ ꯁꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯁꯨ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯌꯣꯠꯇꯨꯝꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯌꯣꯠꯇꯨꯝꯗꯨ ꯀꯕꯤꯔꯒꯤ ꯇꯦꯟꯅ ꯀꯥꯞꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯍꯟꯈ꯭ꯔꯦ꯫ ꯁꯥꯎꯔꯕ ꯍꯤꯡꯆꯥꯕꯗꯨ ꯃꯌꯥꯗꯒꯤ ꯃꯩꯕꯨꯟ ꯆꯕꯨꯟ ꯀꯥꯝꯊꯣꯔꯛꯇꯨꯅ ꯀꯕꯤꯔꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯥꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯕꯤꯔꯒꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯂꯤꯛꯂꯨ ꯄꯔꯦꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯕꯤꯔꯕꯨ ꯁꯣꯛꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯕꯤꯔ ꯊꯨꯅꯃꯛ ꯃꯥꯒꯤ ꯂꯤꯔꯨꯡꯗꯨ ꯌꯥꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯡꯁꯥꯡ ꯑꯃ ꯁꯠꯈꯤꯗꯨꯅ ꯀꯥꯝꯂꯛꯂꯤꯕ ꯃꯩꯔꯤꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯍꯤꯡꯆꯥꯕ ꯀꯥꯡꯕꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯀꯥꯡꯕ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯇꯨꯅ ꯍꯦꯛ ꯁꯤꯕꯒ ꯁꯣꯖꯩ ꯃꯆꯦꯠ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯀꯕꯤꯔ ꯃꯥꯅ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯁꯣꯖꯩ ꯃꯆꯦꯠꯇꯨ ꯂꯧꯊꯣꯔꯛꯇꯨꯅ ꯀꯥꯡꯕꯅ ꯑꯣꯜꯂꯤꯕ ꯁꯣꯖꯩ ꯃꯆꯦꯠꯇꯨꯒꯤ ꯃꯅꯥꯛꯇ ꯊꯝꯕꯗ ꯑꯅꯤꯗꯨ ꯁꯝꯖꯤꯟꯅꯈ꯭ꯔꯦ꯫ ꯁꯝꯖꯤꯟꯅꯔꯕ ꯁꯣꯖꯩ ꯃꯆꯦꯠ ꯑꯅꯤꯗꯨ ꯂꯧꯈꯠꯇꯨꯅ ꯀꯕꯤꯔꯅ ꯄꯥꯏꯁꯤꯜꯂꯦ꯫ ꯍꯤꯡꯆꯥꯕ ꯁꯤꯔꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯦ꯫ ꯅꯤꯡꯊꯧ ꯔꯥꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯒꯥꯌꯇ꯭ꯔꯤꯗꯤ ꯁꯤꯔꯕ ꯍꯤꯡꯆꯥꯕꯅ ꯁꯣꯖꯩ ꯑꯣꯟꯈꯤꯕꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯅꯤꯡꯊꯧ ꯕꯤꯁ꯭ꯋꯥꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯍꯥꯔꯥꯖ, ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯁꯤ ꯁꯤꯔꯕꯅꯤꯅ ꯀꯣꯅꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯪ ꯇꯞꯅ ꯄꯥꯟꯕꯤꯔꯣ꯫ ꯑꯩꯍꯥꯛꯇꯤ ꯇꯧꯒꯗꯕ ꯏꯊꯧ ꯀꯌꯥ ꯂꯩꯔꯤꯕꯅ ꯑꯩꯍꯥꯛ ꯆꯠꯈꯤꯅꯕ ꯇꯧꯖꯔꯒꯦ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ, ꯅꯪꯒꯤ ꯐꯅꯃꯛ ꯑꯆꯤꯟꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯅꯊꯧ ꯂꯩꯔꯕꯁꯨ ꯏꯄꯥꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯈꯤꯁꯤ꯫ ꯍꯤꯡꯆꯥꯕꯅ ꯁꯣꯖꯩ ꯑꯣꯟꯈ꯭ꯔꯤꯕꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛꯁꯦ ꯀꯣꯅꯨꯡꯗ ꯆꯪꯂꯒ ꯏꯄꯥꯗ ꯈꯪꯍꯜꯂꯝꯈꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟꯁꯤꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ
ꯏꯄꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯂꯕ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕ ꯂꯟ ꯑꯃꯈꯛ ꯏꯁꯥꯗ ꯄꯤꯅꯤꯡꯉꯤ꯫ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯆꯪꯈꯤꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯐꯝꯃꯤꯟꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔꯅ ꯃꯥꯅ ꯂꯥꯛꯂꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯨꯅꯥꯁꯤꯔ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯗ ꯆꯠꯇꯨꯅ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯗꯨꯕꯨ ꯍꯥꯠꯇꯨꯅ ꯁꯣꯖꯩ ꯑꯣꯜꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯅ ꯇꯝꯂꯤ꯫ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯕ ꯃꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯎꯔꯒ ꯒꯥꯏꯇ꯭ꯔꯤ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯥꯝꯕ ꯉꯝꯖꯗꯅ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯊꯣꯔꯛꯈꯤ꯫ ꯀꯕꯤꯔ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯤꯕꯗꯨ ꯇꯥꯔꯒ ꯒꯥꯏꯇ꯭ꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔꯅ ꯃꯥꯕꯨ ꯌꯦꯡꯂꯛꯂꯤ ꯍꯥꯏꯕꯗꯤ ꯒꯥꯏꯇ꯭ꯔꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯤꯆꯥꯟꯅꯔꯨꯕ ꯉꯝꯗꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯆꯔꯒ ꯈꯥꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯒꯥꯏꯇ꯭ꯔꯤꯅ ꯀꯞꯂꯤꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯀꯜꯂꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯊꯟꯇ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯪꯖꯔꯛꯈꯤ, ꯃꯥꯁꯤꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ? ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯄꯤ ꯏꯔꯥ ꯆꯦꯟꯕ ꯎꯔꯒ ꯃꯥꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ꯫ ꯃꯥꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯥꯡꯉꯝꯗꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯕꯤꯁ꯭ꯋꯥꯔꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯆꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯕꯅ ꯅꯊꯟꯇ ꯀꯔꯤꯒꯤꯗꯃꯛ ꯆꯥꯎꯔꯕ ꯂꯥꯟꯖꯥꯎꯗꯨ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯉꯁꯤꯗꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯜꯂꯨ꯫ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯁꯣꯛꯇꯨꯅ ꯂꯩꯔꯕꯅ ꯑꯃꯗꯤ ꯅꯍꯥꯛꯅ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯕꯅ ꯅꯐꯝꯗ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯅꯤꯡꯂꯕꯁꯨ ꯃꯗꯨꯃꯛꯇꯤ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯁꯨꯞꯂꯒ ꯏꯄꯥꯅ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯕꯅ ꯅꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯕꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯏꯄꯥ ꯃꯪꯒꯣꯜ ꯄꯤꯒꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯪꯂꯛꯎ ꯍꯥꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯒꯥꯏꯇ꯭ꯔꯤ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯒꯥꯏꯇ꯭ꯔꯤ ꯃꯥꯒꯤ ꯆꯩꯁꯨꯕꯨ ꯄꯥꯏꯔꯗꯨꯅ ꯂꯨꯅꯥꯁꯤꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯔꯥꯅꯤ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯤꯡ ꯄꯨꯝꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯟꯗꯣꯔꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯒꯣꯜꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯒꯥꯏꯇ꯭ꯔꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗ ꯍꯥꯏꯔꯛꯈꯤ, ꯍꯦ ꯆꯩꯁꯨ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯀꯨꯔꯋꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯣꯡꯕ ꯌꯥꯔꯕ ꯑꯄꯥꯏꯕ ꯐꯛ ꯑꯃ ꯄꯤꯅꯕꯤꯌꯨ꯫ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯛ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯀꯕꯤꯔꯅ ꯍꯥꯏꯔꯛꯈꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯈꯣꯏꯒꯤ ꯊꯧꯖꯥꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤ ꯑꯁꯟ ꯈꯪꯗꯅ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯕꯨ ꯀꯟꯕ ꯉꯝꯖꯈꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯔꯒꯗꯧꯕꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯒꯥꯏꯇ꯭ꯔꯤꯕꯨ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯒꯅꯤ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯒꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯀꯕꯤꯔ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯈꯨꯔꯨꯝꯖꯔꯒ ꯀꯨꯔꯋꯥ ꯀꯧꯕ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯛꯇꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯐꯛꯇꯨ ꯇꯞꯅ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯕꯤꯁ꯭ꯋꯥꯔꯥ ꯑꯃꯗꯤ ꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯖꯔꯒ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯈꯤ꯫ ꯀꯨꯔꯋꯥ ꯀꯧꯕ ꯁꯒꯣꯜꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤ꯫ ꯐꯛꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯍꯨꯝꯂꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯂꯤꯔꯤ ꯍꯨꯝꯂꯛꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯐꯨꯕꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯂꯥꯛꯂꯕ ꯈꯣꯡꯆꯠ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯈꯪꯍꯧꯗꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯎꯏꯊꯔꯛꯂꯤ꯫ ꯐꯛꯇꯨꯗ ꯍꯤꯞꯊꯔꯛꯇꯨꯅ ꯀꯕꯤꯔ ꯇꯨꯝꯊꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯒꯥꯏꯇ꯭ꯔꯤ ꯀꯕꯤꯔꯅ ꯇꯨꯝꯊꯔꯛꯂꯤꯕꯗꯨ ꯎꯕꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯕꯗꯒꯤ
ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯇꯨ ꯃꯇꯝꯄꯥꯛꯇ ꯊꯥꯡꯒꯠꯆꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯇꯨꯝꯂꯤꯕ ꯀꯥꯕꯤꯔꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯖꯔꯒ ꯒꯥꯌꯇ꯭ꯔꯤ ꯃꯣꯃꯟ ꯇꯧꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯕꯒꯤ ꯇꯨꯡꯗ ꯀꯥꯕꯤꯔ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯈꯤ꯫ ꯀꯥꯕꯤꯔꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯄꯗꯨ ꯎꯔꯒ ꯃꯣꯃꯟ ꯇꯧꯖꯔꯝꯕ ꯒꯥꯌꯇ꯭ꯔꯤ ꯏꯀꯥꯏꯈꯤꯕꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯈꯤ꯫ ꯀꯥꯕꯤꯔ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ "ꯏꯕꯦꯝꯃ, ꯑꯩꯍꯥꯛꯇꯤ ꯅꯪꯒꯤ ꯅꯇꯝꯕꯥꯛꯇ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔ ꯃꯥꯜꯂꯦ꯫ ꯂꯣꯅꯥꯁꯤꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ, ꯑꯩꯅ ꯐꯛꯁꯤꯗ ꯁꯤꯟꯅꯖꯈ꯭ꯔꯕꯅꯤ꯫ ꯂꯣꯅꯥꯁꯤꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏꯗ ꯐꯛꯁꯤ ꯃꯊꯟꯇ ꯂꯦꯞꯂꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯉꯩꯒꯤ ꯇꯟꯖꯥꯗꯨꯗ ꯄꯥꯏꯔꯝꯂꯤꯕ ꯐꯛꯇꯨ ꯃꯊꯟꯇ ꯂꯦꯞꯂꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯈꯣꯏꯕꯨ ꯂꯩꯃꯥꯏꯗ ꯄꯨꯊꯕꯤꯔꯣ ꯍꯥꯏꯔꯕꯗ ꯐꯛꯇꯨ ꯄꯥꯏꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯕꯒ ꯐꯛꯇꯨ ꯃꯊꯟꯇ ꯃꯥꯡꯈ꯭ꯔꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯔꯥꯖꯀꯨꯃꯥꯔꯤ ꯒꯥꯌꯇ꯭ꯔꯤꯅ ꯃꯥꯒꯤ ꯆꯩꯁꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯆꯩꯁꯨ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯂꯨꯅꯥꯁꯤꯔꯒꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒ ꯂꯥꯟꯊꯦꯡꯅꯕ ꯌꯥꯅꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯅꯕꯤꯔꯣ." ꯈꯨꯗꯛꯇ ꯀꯟ ꯊꯧꯔꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤꯇꯅ ꯃꯐꯝꯗꯨ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ꯫ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ "ꯂꯨꯅꯥꯁꯤꯔꯒꯤ ꯅꯤꯡꯊꯧ ꯍꯤꯡꯆꯥꯕ, ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯣ, ꯂꯥꯟ ꯇꯧꯔꯁꯤ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯈꯔꯅ ꯁꯥꯎꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯇꯥꯕꯗ ꯁꯥꯎꯔꯕ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯃꯅꯥꯏ ꯍꯤꯡꯆꯥꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤꯗꯃꯛ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯕ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯈꯤ, "ꯍꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯥ, ꯃꯤ ꯅꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕꯅ ꯀꯤꯅꯔꯕ ꯑꯩꯕꯨ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯈꯨꯗꯛꯁꯤꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯔꯔꯣꯏ꯫ ꯅꯊ꯭ꯋꯥꯏꯗꯨ ꯁꯤꯖꯗ꯭ꯔꯤꯉꯩꯗ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯣ ꯍꯥꯏꯕꯗꯨꯗꯪ ꯇꯥꯛꯂꯝꯃꯨ." ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯎꯔꯛꯈꯤ, "ꯍꯥꯏ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯂꯝꯕꯣꯖꯥ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔꯅꯤ꯫ ꯑꯩꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯄꯨ ꯍꯥꯠꯇꯕ ꯌꯥꯗꯕꯗꯒꯤ ꯑꯩꯍꯥꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯤ? ꯅꯪꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃꯗꯒꯤ ꯑꯩꯕꯨ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯕ? ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯍꯥꯏ ꯇꯥꯏꯕꯪ ꯃꯤ, ꯑꯩꯒꯤ ꯌꯣꯠꯇꯨꯝꯁꯤꯅ ꯅꯥꯀꯣꯛꯇꯨꯗ ꯊꯣꯝꯗꯨꯅ ꯎꯐꯨꯟ ꯑꯣꯜꯍꯜꯂꯒꯦ." ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯃꯥꯏꯀꯩ ꯑꯅꯤꯗꯨ ꯂꯥꯟ ꯍꯧꯈ꯭ꯔꯦ꯫ ꯀꯕꯤꯔꯒ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒ ꯑꯀꯟꯕ ꯂꯥꯟ ꯇꯧꯅꯔꯛꯂꯦ꯫ ꯆꯩꯁꯨꯅ ꯑꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯒ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤꯁꯤꯡꯒ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯀꯕꯤꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯤꯡꯆꯥꯕꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯕꯤꯔꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯍꯦꯛ ꯁꯤꯕꯒ ꯃꯥꯒꯤ ꯃꯁꯥꯗꯨ ꯁꯣꯖꯩ ꯃꯇꯦꯛ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔꯅ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯅꯞꯁꯤꯟꯅꯈ꯭ꯔꯕ ꯁꯣꯖꯩ ꯃꯇꯦꯛ ꯑꯅꯤꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯇꯦꯛꯄ ꯁꯣꯖꯩꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯊꯝꯕꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯁꯣꯖꯩ ꯃꯄꯨꯝ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯁꯣꯖꯩꯗꯨ ꯂꯧꯈꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯦ꯫ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯁꯤꯔꯕꯗ ꯂꯦꯝꯍꯧꯔꯤꯕ ꯈꯔꯗꯨꯗꯤ ꯀꯤꯔꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯁꯤꯡꯅ ꯆꯦꯟꯅꯈ꯭ꯔꯕꯗ ꯆꯩꯁꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯒꯥꯌꯇ꯭ꯔꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯁꯣꯖꯩꯁꯤ ꯐꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯏꯁꯣꯔꯥ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡꯗꯨ ꯇꯝꯅ ꯆꯠꯂꯁꯤ." ꯃꯕꯨꯡꯉꯣꯒꯤ ꯋꯥꯐꯝꯗꯨ ꯇꯥꯖꯔꯒ ꯒꯥꯌꯇ꯭ꯔꯤ ꯃꯥꯒꯤ ꯆꯩꯁꯨꯗ ꯑꯄꯥꯏꯕ ꯐꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯔꯣ ꯍꯥꯏꯖꯔꯕꯗ ꯐꯛꯇꯨ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯐꯛꯇꯨꯗ ꯁꯒꯣꯜ ꯀꯨꯔꯨꯋꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯇꯣꯡꯂꯕꯗ ꯐꯛꯇꯨ ꯂꯥꯏꯁꯣꯔꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯛꯂꯦ꯫ ꯑꯁꯨꯝ ꯄꯥꯏꯔꯛꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯁꯣꯔꯥ ꯁꯨꯔꯨꯡ ꯌꯧꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔꯅ ꯁꯨꯔꯨꯡꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯨ ꯁꯣꯖꯩꯗꯨꯅ ꯍꯥꯡꯇꯣꯛꯂꯦ꯫ ꯒꯥꯌꯇ꯭ꯔꯤꯒ ꯂꯣꯏꯅꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯖꯈ꯭ꯔꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯗꯨ ꯀꯕꯤꯔꯅ ꯍꯦꯛꯆꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯀꯣꯅꯨꯡꯗꯒꯤ ꯂꯣꯏꯅꯗꯨꯅ ꯄꯨꯔꯛꯈꯤꯕ
ꯑꯁꯦꯡꯕ ꯏꯁꯤꯡꯗꯨꯕꯨ ꯍꯥꯞꯅꯕ ꯄꯥꯇ꯭ꯔꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯨꯔꯇꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯌꯥꯝꯁꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯇꯤ ꯂꯩꯔꯕ ꯏꯁꯤꯡꯁꯤ ꯈꯔ ꯈꯖꯤꯛ ꯂꯧꯖꯗꯨꯅ ꯎꯃꯪꯒꯤ ꯂꯩꯔꯦꯝꯕ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯑꯄꯣꯛꯄ ꯏꯄꯥꯕꯨ ꯊꯋꯥꯏ ꯀꯟꯖꯕꯗ ꯅꯍꯥꯛꯅ ꯊꯧꯖꯥꯟ ꯄꯤꯕꯤꯌꯨ꯫ ꯃꯇꯝꯗꯨꯗ ꯃꯨꯔꯇꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯂꯝꯕꯣꯖꯥ ꯂꯩꯕꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯅꯤꯡꯖꯕꯁꯤ ꯎꯔꯒ ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯩꯍꯥꯛꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯉꯛꯂꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯨꯔꯇꯤꯗꯨꯗ ꯌꯦꯡꯈꯠꯆꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯨꯔꯇꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ, ꯅꯍꯥꯛꯅ ꯉꯛꯂꯤꯕꯗꯨ ꯀꯣꯛꯅꯅꯕ ꯋꯥꯔꯝ ꯄꯨꯝꯕ ꯇꯥꯛꯂꯒꯦ ꯇꯥꯔꯣ꯫ ꯂꯩꯌꯥꯝꯁꯤꯡꯅ ꯁꯨꯔꯨꯡꯁꯤꯗ ꯄꯥꯜꯂꯤꯕ ꯊꯣꯡꯗꯨꯒꯤ ꯁꯣꯖꯩꯗꯨ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯗ ꯁꯛꯇꯤ ꯍꯥꯞꯈꯤ꯫ ꯃꯈꯣꯏꯗ ꯁꯛꯇꯤ ꯍꯥꯞꯈꯤꯕꯒꯤ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯁꯤꯡꯅ ꯊꯣꯡꯁꯤꯕꯨ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯕ ꯉꯝꯗꯅꯕꯅꯤ꯫ ꯃꯈꯣꯏꯗ ꯅꯪꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯇꯧꯅꯤꯡꯕꯇ ꯇꯧꯈ꯭ꯔꯦ꯫ ꯁꯛꯇꯤ ꯍꯥꯏꯕꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯕꯗ ꯅꯥꯄꯜ ꯀꯥꯈꯤꯗꯨꯅ ꯙꯔꯃ ꯍꯥꯏꯕꯗꯨ ꯀꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯤꯡꯂꯤꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕꯅꯤ ꯈꯟꯖꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯅꯥꯄꯜꯗꯨ ꯅꯝꯊꯅꯕꯒꯤꯗꯃꯛ ꯙꯔꯃ ꯂꯩꯔꯕ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯎꯃꯪꯒꯤ ꯂꯩꯔꯦꯝꯕꯒꯤ ꯊꯧꯗꯣꯛꯇꯨ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯙꯔꯃ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔ, ꯅꯄꯥꯕꯨꯡꯒꯤꯗꯃꯛ ꯋꯥꯕ ꯇꯧꯔꯒꯅꯨ꯫ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤ ꯈꯔ ꯄꯨꯖꯈ꯭ꯔꯣ꯫ ꯏꯁꯤꯡꯁꯤ ꯅꯄꯥꯕꯨꯡꯒꯤꯗꯃꯛꯇꯗꯤ ꯃꯔꯤꯛ ꯑꯃꯈꯛꯇꯪ ꯃꯥꯒꯤ ꯌꯥꯅꯨꯡꯗ ꯊꯥꯗꯧ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯒꯅꯨ꯫ ꯃꯗꯨꯗꯒꯤ ꯍꯦꯜꯂꯨꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯗꯨ ꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯈꯤꯗꯨꯅ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯋꯥꯅ ꯂꯦꯜꯍꯧꯔꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯨ ꯀꯥꯏꯔꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯏꯁꯤꯡꯗꯨ ꯎꯃꯪ ꯂꯩꯔꯦꯝꯕꯤꯗ ꯁꯤꯟꯅꯈꯣ꯫ ꯅꯍꯥꯛꯅ ꯁꯨꯔꯨꯡꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯊꯣꯡꯗꯨꯒꯤ ꯁꯣꯗꯨ ꯂꯣꯜꯂꯕ ꯃꯇꯨꯡꯗ ꯁꯣꯖꯩꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯆꯦꯠ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯌꯨ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔ ꯒꯥꯏꯇ꯭ꯔꯤꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯅꯍꯥꯛꯀꯤ ꯅꯌꯥꯊꯪꯕ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯔꯒ ꯏꯁ꯭ꯋꯔꯅ ꯄꯦꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯊꯧꯖꯥꯜ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯀꯌꯥꯕꯨ ꯃꯥꯡꯍꯟꯕ ꯉꯝꯖꯗꯨꯅ ꯇꯣꯜꯂ ꯇꯥꯔꯕ ꯀꯌꯥꯕꯨ ꯌꯣꯛꯈꯠꯄꯤꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯅꯈꯣꯏꯒꯤ ꯅꯈꯥ ꯄꯣꯟꯅ ꯅꯤꯡꯊꯧꯔꯦꯜ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯨꯔꯣ꯫ ꯀꯕꯤꯔ ꯑꯃꯗꯤ ꯒꯥꯏꯇ꯭ꯔꯤ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗ ꯃꯈꯨ ꯂꯩꯕꯥꯛ ꯇꯥꯅ ꯏꯁ꯭ꯋꯔꯕꯨ ꯈꯨꯔꯨꯝꯂꯒ ꯁꯨꯔꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯁꯨꯔꯨꯡꯗꯨꯒꯤ ꯊꯣꯡꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯣꯖꯩꯗꯨ ꯅꯨꯡꯄꯥꯛ ꯑꯃꯗ ꯊꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯀꯕꯤꯔꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯁꯠꯂꯒ ꯌꯥꯡꯈꯥꯏꯗꯨꯅ ꯁꯣꯖꯩꯗꯨ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯔꯦ꯫ ꯁꯣꯖꯩ ꯃꯇꯦꯛ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯑꯣꯏꯔꯨꯕ ꯁꯛꯐꯝꯁꯤꯡꯗꯨꯗ ꯂꯦꯞꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯈꯣꯡ ꯁꯣꯟꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯍꯦ ꯂꯥꯏꯕꯛ ꯐꯔꯕ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯃꯨꯛ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯤꯑꯣꯏ ꯄꯣꯛꯇ ꯂꯩꯔꯝꯂꯔꯣꯏ꯫ ꯂꯩꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯛꯇꯤ ꯁꯤꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗꯤ ꯅꯥꯄꯜꯅ ꯍꯦꯟꯈꯤꯕꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯁꯛꯇꯤ ꯂꯩꯔꯕꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯣꯛꯄꯗ ꯋꯥꯔꯒꯗꯕ ꯄꯥꯞ ꯀꯌꯥ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯊꯋꯥꯏꯁꯤꯡꯁꯤ ꯃꯥꯡꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯃꯄꯣꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯈꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯟꯕꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯇꯧꯗꯨꯅ ꯄꯥꯞ ꯂꯪꯁꯤꯜꯂꯨꯔꯕ ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯤꯡꯈꯩ ꯑꯃꯨꯛ ꯍꯟꯅ ꯁꯣꯟꯕ ꯐꯪꯖꯒꯗꯧꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯏꯈꯤꯗꯨꯅ
ईश्वरबु निंगजदुना लैनाख्रे मदुगी तुंगदा राजकुमार कबीर गायत्री अमदी सगोल कोरवा सैसुगी फक्ता तोंगदुना लांबोजा तमना पायदुना लाक्ले कोनुंगी ममांगदा तारादुना गायत्री गलोइना कोनुंगदा चंगलक्ले मामा इबेमा महारानी अमदी कोनुंगदा लैरमलिबा पुनमक राजकुमारना तेक्ता कायदना मसक मतौ फजख्रबी राजकुमारी गायत्री गलोइना हलक्पदा हराउबगी ngमखै लैखिद्रे पांधब तौदना मापाबोंग हिबलिबा मफमदुदा चंखिदुना मापाबोंग महाराज की मयादा इसिंगदु लिगला मतंग थादरबदा निंगथौरेन महेंद्र ममित खंगपांग पांगलदुना हौगलक्ले मापाबोंगदा हौखिबा वारी पुनमक तमजरदुना राजकुमारी गायत्री बुसु मसक ताक्सरे निंगथौरेन महेंद्र मसा ममबु येंगजरगा ममितिकी मपी तारादुना हायरखी इसा सा नखोय अनिने इपाबु अमुक हिंगहले लाव सच्ची लाइरेंबीगी मफमदा शक्ति लैरबा सेंगलबा इसिंग अमदी थंबालु कच्चरुरसी असुम तौना मखोय उमंगदा लाक्तुना इसिंग लोइना थंबालु कच्चखी उमंग लाइरेंबीना मापुरोइबना कई ओइदुना सीदुना लैरिबदुगी हक्सांगदा थंबालु थमलगा मयादा इसिंगदु हैरबदा उमंग लाइरेंबा हिंगलक्ले लाइरेंबा लाइरेंबीबु खुरुमजरमलगा मखोय पुनमक कोनुंगदा हलक्तुना मजाइबुंगो कबीरबु निंगथौ हापतुना मामौ इबेमा गायत्रीना महारानी ओइदुना नुंगाइना पानखी मातांग अस्वाइदा वारी सिलोसनजरे अनौबा वारी अमदा मयामगा पुनः अमुक थेंगमिनारसी।